Hi ma'am, ngasi ay blog tawai kay blog na kan na ma'am da hai ge ngasi khoi Sanaroi singgi numit hana lai ngasi February 25 se ko Manipur da ko du tawai ma'am celebration loi taw nei taw bum tam jina ngasi khoi Apunba Manipur Huyen lallong loop hari ba khoi Thang-Ta Apunba loop siga punna khusam na ga khoi school da Thang-Ta happy ba school sida sala ga khoi ngamjaba ma kayani khoi ngamjaba khusu khulai ka yele ato ye ma da mayam da khoi ngasi ato to pham da khoi mafam mayam chai thongna tawe ngasi na khoi na ja sing ga punna satpada piri school je ham da khoi ge new light public school hana khoi Kanchipur da lai Kanchipur da hana pira ato ani shu da nambol foijing da lai ba khoi di writer kare writer English school hana lai ja sida amu pira masih pilih untuk nak kerja mu camp blooming high school tu dah mu kerja program tu ya masih jadi memang ada satra hati memang dia me program ya kerja yang dia program tu kerja dah berada memang video ulah ke program tu juga aduga khoi na jik kuchu khulai kha yen ba khoi chai gum yen bu i video zo du mo zer ke memang ta di ma saluba hadi saluba yeluba hadi video ma'am dong yeng ase ma'am kamai tawno haiba ko yamna sai kha khusukla yeli yamna leitana yen madi natte ta sengna ma'am gi khoi gi Thang-Ta ji bu chokhatna ba Thang-Ta martial arts ji bu chokhatna ba khona ba khoi ma'am hadi Apunba Manipur Huyen lallong lukki oja jing leiba ja singsina sindana hadi naun hawala liu satra ma'am ji da pongning thawat poina mateng kha ka pangjawani ma'am sija ma'am support tobi ado ma'am video yeng ase dai tari ka Apunba Huyen lallong gi phai thei gi noi thana na ba chei khara ko Thang-Ta si ko na mali gi Thang-Ta si ko da auri bai ja si na so wa da ro pani ha che ko ni mai ti ha da ba to ma jadi ko masih aku dah laksa di sini Apunba Huyen lallong Thang-Ta loop ki Huyen lallong loop ki General Secretary ada Finance Secretary Instructor jin ayamba aku ikha si laksa ni aku na Sanaroi singgi numit asida angamba Huyen lallong ki loop tagi asi asuki mati jamna leirong kre ko adoge masina Thang-Ta si school asida yau bada oja jinda taksi ka chi naiba ima ipa bu masak khangba akhoi gi hawrabba naharu sing sida sanabasi akhoi hena Huyen lallong gi bai asi thangno na si thangmin na si tamin na si haibasi akhoi na chai supa mapam kuding da school jing da sathar pagi makha tar ko oina akhoi na ngasi baiten nambon gi sida tare ko adu masi gi yamdraba lisai khara asina noi gi mati mo bida sanabada hena kudong chargani akhoi na su hena ngamba atopa masing khara hena yamna tongnanaba akhoi lukta khanan nei narga jugiti ta bukhalaga sata yam leiba jingda bi khara yamna ni khu ma yakai ma pc haibna chingdu akhoi khana jarage Muna demonstration tau gi ga ba muna roisi chenduna lei re khele
na loy na kang lei phi bare ning thong kaise masana jaw tu dai na election dona le jare lei phi bare ning thong masana jaw kai ko na to tu char ba Manipur gi Sanaroi singgi numit Sanaroi singgi Players Day Taksing Pana amasung Thobal Panagi Sanaroi Singapani Musigi Sanaroi Singgi Lisa Pabiriba Bukna Jatra Pambekaba Ozashi
ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯉꯝꯖꯔꯤ ꯑꯣꯖꯥ ꯏꯀꯥꯏꯈꯨꯝꯖꯔꯤ ꯑꯣꯖꯥ ꯆꯧꯔꯦ Oye, Apunba Manipur Huyen lallong ga. Kusamna Apunba hoye game publingi. Ra thobal na khoje program tawre. Apunba Huyen lallong na. Yai pare! Apunba Huyen lallong na. Yai pare! Apunba Manipur Huyen lallong na. Kapan loi kre music video je yang boleh hari program ni jadi saya video memang yang boleh ko aduna memang Thang-Ta martial art sibu memang support to view aduga kita ni khoi matung Apunba Manipur Huyen lallong look na atopa mathang satra anu lai satra mane to school sing da mating pang memang lakini masida mayam puna mating pangbiu masida oja khara haji pun mada apun mada yaw oja sing sida ngam to matang do khoi mai leina authority sing da mating pangbiduna haji mai asibu Thang-Ta mai asibu chokot pada mating pangbiu haji aduka hajeri aduka kai hani mayam video jenu aita di like comment subscribe and bagi notification bell do tang kembira mo to ga mayam si harga aduga share to biramo mayam share ga ibatan ja legend jereki bye bye kang lai pak na yai free